Manipur ki Governor Anusuiya Uikey na houdokkadaba relief camp ta leiriba inmates singna saba potlam singi sales event ta Kuki singi stall ani yaorambadagi ngaihak kairure tungda thoram adubu silli langliba kangbu amasung inmates singi marakta yanaba purakpadagi Governor yaudana sales event adu houdokki sales event adu Manipur lengaki RDNPR department gi makhada leiba Manipur State Rural Livelihood Mission MSRLM na sinduna Palace compound da leiba iboyai masumang lila sanglenda Manipur gi Governor Anusuiya Uikey na nongthil pung ani taba matamda houdokkadabane RDNPR Minister Uikey Department of Sigi Additional Chief Secretary MS Khan, MSRLM gi State Mission Director N Bandana Amadi, Imphal East District ki DC Kumantem Daina yauna pangthokadaba sales event ki thorum aduda sarugyana bagidamba Imphal East, Imphal West, Bishnupur, Kaksing Amadi Thawal District hangliba relief camp ki inmate singna ayukta gi hongna laknaki. Sales event adu haudringai mangoina na numidungba matung pungkhai rom taba adwaida Sursanpur amasung Kangpokpi district gi Kuki Furukini haiba stall anida handloom amasung handicraft ki potlam sing thamjilambadagi sales event adu bo saruk yaba lakiba relief camp ki inmate singna irang horuki maduna maram oiraga iboyai masumang lila sanglenda sarang nava thorki sales event asida saruk yaba ngamnaroi haiduna mafam adudagi inmate singna makoina purakiba potlam sing puraga satnanaba amadi satnava yaroki Thokliba irang aduna maram oiraga thorom adubo houdokkadaba Manipur gi Governor Anusuiya Uikey su mafam aduda lakide Tanja aduda Imphal East District Police ki SP na lusingba team amasung mafam aduda sangsilaktuna miyam gi irang adu wari watai sanaduna fathana honaki tungda inmate singi mihut khara MSRLM gi State Mission Director ga unaduno wari shanarba matungda sales event adu makhatana pangthokpa haina yanabadagi nungtil pung mari rom taba adwaida sales event hodokpagi thorom Governor yauduna pangthoki ngasi thokiba thogdo adugi matangda ikaudagi lanjenaratuna hauji sajiwada hangliba temporary shelter home da sangjafam lawriba ke sarat koba miyoi amana fongdorokpada makoina reserve tawraga thamliba stall aduga thangnana numijungba matung pungkhai rom taba adwaida miyoi ama laklaga sales event asida pangthokadaba amadi puthokadaba polom kara thamlamki Polam sing aduda thepa banner yenglubada Sursanpur district ki manung chanba be yangdagi lamhoi them kauba miyoi amagini haiba khangba ngomki haujik tholi bai rang asigi mari leinana miyam da fauriba ihul lengak na khangpham thokpane miyam da fauriba penadaba kaya adugi matangda MSRLM gi State Mission Director ga unaduna wari su sanare maduda pangthokliba thoram asida Kuki Furuki stall natragana polam amata yonbe yaroi ngasi thoram asima pungphana haudoktrabasu participants singi senfam Akpigini shafam thokpa daily wages sagadabani haibana singba wafam singde yanaba purakpadagi thorom asi makatana pangthokpada yanaki hainasu mahana makatana fongdroki Koina hana reserve tawraga leiramba stall amasi masak khangdaba haiba tare mi amana posi thamamba haidare masi thamamba mi posi da moina mogi banner ji da kariyan tharamge bo ki maming ji da moina lamhoi them masi biyang dagini hairi biji magi banner da tharam biji chochampur ran tharami chochampur biyang na hairi biji karma mongda thamino ibang sigi lengak sina akhoi leiribe issue ji khangbi gedamni khangna any department amana bu tawu rasu state government sini bu rasu hairi ba posi kari barin gi hon bi hangbane ba hangma matam ji masi di government na tawra poni akhoi di khangdi hai khangda gi si posi lauthok piro akhoi phajana moida request tawe adu noi gi akhoi gi ison mari hangisi noi ama hangba yaru Noigi potolo to haraga moigi banner je thesalambane Amarom da ngasi sales event adu thokiba sarangnaba aduna maram orega matam shana hobangam kidrabasu yanaba purakpadagi nungtil pung mari tabada achamba thorom amaga loinana hautoki Thorom aduda sarugya kibi MSRLM gi State Mission Director N Bandana na hai MSRLM asimyam gidamak leibani masida asoi angam yaurbasu adumak ngakpiu ngasi pangthokliba sales event asina relief camp sing da sangjafam lawriba inmate sing gi senthok lambida khara makhaidi kanaba pibang amlagani haibagi thajbalai inmate sing na sajaba polam kaya yonfam leitabagi awaba kaya marum mayok naraga leirakliba asi kharada oirabasu koknanabagi pandamda thorom asi sinbani masida entrepreneur amasung banker sing sulaktuna inmate sing ga tathok tasin tawbagi kudong sabasu Laigani haina mahakna makhatana fongdoki Akoina leiriba singsigisu hayeng lorpa matamda si hena to honingi sumaina hena to honingi sumaina torogadi hena phabaya haibana singbasu relief ki leibiriba ichitaw singna haibiu mathang khoina semba matamda khara hena phaba mongda mu koi belasi tawdabo honazage aduga aina ngasigi forum sigi opportunity silangzaraga leibiriba invitees sing lengbirak pasingasu near and dear ones, friends, kudimakta sumaina 3 days ki melama iboyama sumang nila sanglenda relief ki camp sing saba pot singi yombiri bisi mayam laibiu haibisi su sandokpiu aduga ngasigi tawriba thawramse hena pung phana na ba mayam kudimaktagi ai support ni zari